Paujedi Yumpuk Maroi Pau Kharab that Dojari, no fishing the Sataba crime sing Tijin Bada Ahoba Leingakna section Ungkhatnaribasi. Laibaka State of the Union territory Mari Leingakna Singda, no fishing the Satariba crime Asi, Mapungpana Yang Silu, Ahoba Lehenba Yaroi Aina, Ministry of Home Affairs na section Ungkhatnaribasi. Ministry na ay Thaudok Asi Tijin Bada Home Ministry na Piriba section Tawang Sing Akadabani. Nopi angang Thaba crime Khodi Magdas Yanabasing Matakta FIR Laothokle Thaudok asigi forensic examination singi report Leingakna Lougadabani amadi sexual assault evidence collection AAEC Ketsing Sinagadabani Loinana Laichat asigi well sing tha ani gibanungda Loingadabani Aire Pakat laba mioi under subsection clause 1 of section 154 of the Code of Criminal Procedure 1978 CRPC Pangadabani Aire Nakalamromda October tara mga Manipur pumba da total Shutdown Laothokle CORCOM Manipur Kanglaipak Kilebak Miyam na Kanjaba Council of Minister gi amadi Manipur gi Miyam gi ayaba yaugdana masana democracy satli haijariba Indiana saraw sinaraga khwaidagi democratic oidaba maungda nampuda matamdugi ningthaubo Shillongda ingkumjali sik amagasa panipumapan gi September kunmapanda mangjungna na semdoklaga thamlaba namthaki jana warol da ningthaugi khodiek pehen ki amadi ingkumjali sik amagasa panipumapan gi October tara mangada India gi phibanungda leire haina official oina Laothokle sahi lisang kaya ningthau panduna ningkha tampa lebak ama oirakraba Manipur Kanglaipak isam chamba district amagi thakta singthaduna India gi loilam oiraki haina thingkraba lalhawluk CORCOM gi publicity committee na khodiek piduna thadorakle pawasina hai Manipur Kanglaipak pu India da tenchille haiba Laothokle numit 15 October 1949 asi aukiba sahi khara gi mamangdagi CORCOM na irai jamyam ka loinana numit asiba National Black Day leba ke apunba numit haina ningsingduna lakhe maramaduna lakliba tang tharaga mga October soklising ani kun numit asida CORCOM na mahusagum na Manipur Kanglaipak pumba total shutdown Laothokle sahi lising ani hedma gining tambagi buhari lairaklaba Manipur Kanglaipak asi Asia da maning maka tamba tamna mika pontana masagi sovereign independent laijaramba lebak ama oirami haibasi matamdugi sovereign power sing maru oina British Empire amadi Burma Leingakna matamgi Leingakna international religion na mayak siyang natakli ingkumjali sing amaga statet umpogani toida ahan bo oina Manipur na British kalanmi amsung lalol itiki marida Treaty of Alliance Leingakna British amasung Burma Leingakna Treaty of Yaningdaba 1826 khodiek piduna sahidaret kundaluraba Manipur bo sovereign independent oiba lebak ama Manipur gi saktam territorial integrity amasung political independence da sokpa kaiba yaba thabak toroi aina janakhe ingkumjali sing amaga sapan kontramanga da British authorities na pikhatkiba Pemberton report ta Manipur asi Assam amasung Burma lebak ani gi taina from da leiba maru oiba Asia gi sovereign state amani aina saktakhe atopa pau amadana tauningbata tauba paikhalakpa thabakta Yaningdaba Utlurabdi NSA panba Leingakni okendro tauningbata thabakta miyamgi khantaba ningtamna tauba Yaningdi haina ngangluba seiruba misam kaya puna NSA pansinduna jenta thamjinba Leingakni asigumba tauge ta tauba thawung chanabi asi secularism chatpa democracy lebak amadada taunudaba thabakni haibasi khanganba tangai fade natrabadi anjalakani haina Manipur Pradesh Congress Committee gi President Moirangthim Okendro na phongdokre wafama sing asi Congress bapanda bangthokpa nongmagi oiba lomi singki khanna nainaba mefamda chief guest oina phongdokhibane Kisan Congress MPCC na singduna pangthokiba thauram aduda bhagna makhatana ahai BJP na lusing balengak asina satliba June mangada lomi sing stakeholder amadi parliament ki member amata tanramdana farm bill ordinance oina puthoklaga iyak onthokiba si chatnadaba thawongne Praja miyam da supnam sasan tawbagi hainabi thadokriba makai miyam wakhigane Laumi sina thengnariba awaba saitheng nainaduna ngammi haiduna pangtaw tawba BJP gi mayukta wangangba amadi wakaluba singdana phuba chaiba NSA pansinduna jail thamduna kihanba kanna sathari Minister MLA singni miyam tinbada ngangba yai yade khangtana ngangliba kaya sina Mkhoi lawmaker amani losingbani haiba kauthokcheribasi BJP leader singna tawhoin inchelakpane Haujikti miyam se BJP gi suknam sasan pamde asumba lambi da satningde hairaduna lakadoriba mikhal sing da BJP gi Leingak Yaningdaba gi mayek sing na uba phanglagani haikhe Thabk apigani haiduna namthak tawraga Sel Loubikhre
Matam kaya ki mamang tiki hauna Manipur Leingakna Manipur dagi corruption muthatnaba kanna khonarabasu Manipur Leingaki service tawriba mioi kharana sangka leijadaba khungangi praja khardagi government ki Thabk happigani aiduna lupa lakh kaya namthak tawduna Loubikhre ki thodoksingi marakta Bishnupur district ki Mkhoi khudokdagi yamna chamna hingjaba imung amadasu thodok asi Youkhre Hiram asigi matangda Bishnupur district ki manung channa leiba Mkhoi khunokdagi Pukhrambam Ombi Sunita Mapuroiba P. Kumarna mahaki yumda pamisinga unaba amada phongtokibada Manipur government na jail ki staff launanaba notification ama sok lising ani tharaga tareta thokiba aduda mahaki masanapa P. Singlen chanasu Thabk adugidamak jaunaba hotnaki jail ki Thabk aduba happy ge aithana Manipur police department da Thabk tawba Bishnupur district ki onam awang maning lekai dagi ketri mayum dhiren kaubam yoi amana isanapa gi Thabk adu sungjoi soidana oinaba sinbirage sel pio habadagi zoom gi malchang jonduna amadi jungi leramba pochai bandok thamduna mahakna aiba thajabadagi Thabk adu oinanaba sel oina lupa lakh manga makai sok lising ani tara tarit ki December sechet kunga humdoida mahak masamuk aigi jumda laktuna laukhi sel laukhiba matamdu da Thabk adu oiraktrabadi sel handokani haina thajaba piramme adubo hairiba Thabk adugi selection tawbada ichanupa jaroktabadagi sel adu handokpiro jungi asinba Thabk sijinarage airubada ngasiba leipari tawduna sel handokpidana leire amadi aikoina malchang bandok thamliba senpam adugi sendoisu aikoina ngasiba hunduna leire COVID-19 ki asuk waraba matam sida mahakna sel handokpidana leibana aujik aigi imung awaba phibam amada leire Manipur Sarkar ki Police Department da Thabk tawriba KSS Dhirena chamna hingjarib aikoida asumna namthak tawribasi sarkar ki mari leinaba department amade Manipur ki mapi mapa oibiriba asumba pamba chief minister na miyang changbiduna aigi imungi awabasu kokanbiu haina apel tawrakle maragasida Leimakhong da Furup ani ki marakta Ungkhatnaba thoklibasi amuk hnna thoktanaba Leingakna Firep Lougadabani UPF Hadak Leimakhong da Furup ani ki marakta thokiba khatna chainaba amadi Ungkhatnabagi thodok apikpa angangsinggi marakta thokpa khatna chainaba thodok ama oina uba chungloi lamgi wafam na maram oiraka ngasi mathi phonglakpagi wafam ne khudaki oiba security thajinduna saksi sijinaduna amadi logi oiba athingba khara thamjilaga ihau namthakiba thoklabasu nakhai sengba tung koigadaba waroisin ama porakpa ngamdrabadi ngasi gi asigumlaba thodok masing lakamdana matungda su thoklakane Leingakna tung koina satnaba yaba waroisin puraknaba Thabk paikhatgadabani aina United People's Front UPF Manipur ki Assistant Secretary Publicity M Sunil na thadorakpa cherol amana phongdorakle cherol asina ai lam na maram oraga Ungkhatnaba khatna chainaba aibasi mafum kudingda thokpa thodoksingne wafamasi Ungkhatnariba Furup animak khangwinaduna chap chaba logi oiba wahin amagi bakhada tung koina satnagadaba waroisin ama purakpa aibasi yamnamak tangai fade Mairik pidagi mai jawbi haurak pogum atopa mafam singda Ungkhatnariba matam sida ponchina nungsinadabagi wafam ihena pakthok chakthok loidabane lamdam chegi yellow misingi marakta nungsinadaba amadi Ungkhatnaba sagatuna atopa sina singchep thabagi chaitheng aikoi khudingna kairak hannak thengnaduna lakhrabane masi chingbi tamigi Furup khudingna khangminaba changi asumba haibachidi adumak lengdana leigadabane rajnitigi mityangda khatna chainabasing thogallaga sakti paihungnabagi thoksin chathabiroidabane Leimakhong amadi akoibada khundaminariba Furup singna Leimakhong da khundarakpagi wari wakhong kamdongna khunchingda khundarikeba amadi karamba mawngda Furup singi marakta khunda laitaminarakiba aibasi punamakda khange leibaki lusingba CSO singna achumba masak munna khangnaba honabagi mahutta hektam namagi oiba Firep taraga sokanabagi warip hektam lausinba amadi makhal makha kayagi khongjang changchinba tawbiroidabane nakal anigi marakta punna bhaminaduna ahanbada mafam aduda santi puraknanaba hotnaba aibasini loinana tung koigedaba achumbadu lekthok menaba aibasini Manipur gi anoba district sing semlakpada district boundary gi matangda thokliba lamkhai gi chayetnabasing athubada lochengadabani Leingaki ngahek oiba thausilna matung tarakpada hena kudung chadaba thokhangane mapung oina kanglup ani ki marakta amana amagi sentiment chokpa thabaksing aibadi lining inat kamari leinaba wafamsingda sokhalakpa haibasina yamna sensitive issue ohelle punamak asi Furup ani ki lusingbasingna khangminaduna asigumlaba thawdoksing thogandanaba senbigadabani masida Leingakna sumafam matam chana thodok thokliba mafamda changsinduna thodok adubu thidokpaga loinana matik chana charak pigadabani Government of Manipur Directorate of Health Services COVID-19 thaki phangba report amada Nouna mioi ani amagasu Leikhidre Mkhoi ani tharaga apunba Manipur gi Sikhiba Masing marfugani pan Sukhre
Loinana Laichat asigi apunba kanphang case na lising tarahumdoi supna marfudra nithoi Youkhre. Aruba the content sing asigi maruiba pau khara asi pau damjari pa Manipur local news YouTube channel amadi Facebook page asidagi yengbiri pupunamuk po thagachari Loinana channel asina adom da kanarabadi subscribe like and share to bakawbi gnu punamuk po amuk hnna thagachari.